Government city dictatorial government ni makoi jidi sumnam sason ni haina hainingi ngasi naha mayam na drugs ki impact tawri basi karigino naha mayam drugs ki impact lupi basi karigino thabak phangdaba naha sing mahai masing tamuraba naha mayam tangdu leitabum khangdraba naha mayam imung puba ngamdadana wakhal leitaba khangdadana drugs sijinar pa naha mayam amsu leitaba natte ngasi drugs sijinaba naha gi masing nongma nongma gi hangal aibse masijo unemployment gi achoba factor ni habse koina kawroi dabani aduna manipur khunai loire bharat khunai loire jumla tauramba bharatiya janata party na oida padaba ngangaga utwai chairaga praja sing na mitrang taurambado haujikti madugi mitrang gi matam loigre habse koina hainingi yengo forcefully akhoi da tawbigano akhoi ju bharat ba cm oina akhoi da constitutional right lei akhoi da hak lei peaceful protest tawbagi press briefing pibagi akhoi da right lei jai akhoi isagi voice atubau laubangam bagi haibangam gi akhoi gi pendaba lauthokpangam bagi maduga ayaba piraktraba sarkar haibse kayamuk tamthiba sarkar no hitler dagi ju tamthiba sarkar ni habse khoina haining yaba naha singje loina khangnaba ngaktani thabak pidre phangiba degree mayam je zero chatle forcha chatle thabak pidre na lauruba naha sing yengo Manipur ki chief minister ki Facebook account de yeng biu kariguma post ama thagalakpa matamda sar IRB haidok piro sar oja gi haidok piro sar adu gi haidok piro na mayam hairi bodo naha gi pen da kholaw ni lauri bodo kholaw do tasan na du na laisan badi yagadra madu yaroi madu oiga da thabak na teba kariguma naha man wangange naha do police sar ga phajan ba jail da thamjan bi ba dhamka tauba case panjan bi ba naha gi career se Bharatiya Janata Party na pura manghan mani habse masi haibada kaidongoi da haiman bathoi aduna mikap thokpiro BJP ju mikap thokpiu praja gi phanana ba naha gi phanana ba sinbiu aduna taduna supnam sason tawraga khoida namja namthega tawge habdu di kaidongoi da yaroi ganatantra chatpa leiba ga moina praja singi hak praja singi right yamna lei praja singna para tambirakpa matam dadi ngasi shakti paidi haiba sarkar do tu gi gadabal soidana maki leirabani habse khoina kawroi dabani habse haijaninge aduna ngasi gi di Sri Narendra Modi ji ki birthday ngasai na panjagi maina 17 September asi youth mayam unemployed youth mayam Bharat ki thabak phangaudraba youth karor mayam na National Unemployment Day observe taujabani masida khoina karigumbi amatagi hingsa taude peacefully observe tauringai sida police laga ekhoida tauba yaroi haina dhamka taudana ekhoida thugaina na hotna bhaibse masidi yamnal leibak macha tade masidi Manipur ganatantra ni haibda khoi ikai bo poi haibse haijaninge